पाउसेदी युम्फप ओइबा मरोइबा पाउ खरा अपडेट तौजरी मियोई अमा इसिंगदा तासिनख्रे काक्सिंग डिस्ट्रिक्ट की मनुंग चन्ना लैबा वांगू चेरेल तुरेलदा मियोई अमा तासिनखिबदगी औजुक फावबा थीबा खंगदना लैरि आइरे इसिंगदा तासिनखिबदगी औजुक फावबा थीबा खंगदना लैरिबा मियोई असिगी ममिंग लाइसरम लाखपति सही यंखैहुमदoi सुरबा मियोई अमाने चाइरेल मयाई लेकाइदगिनि आइरे प्रेसना फंगबा बावगी मतुक इना लाइसरम लाखपतिना ngarang nongtin pung ahumrok taba matamda Chairel Turelda irujabada ising manungda lupthakibane mahak isingda lupthakre aibagi pau phangbadagi leikai miyamna isingda kumthaduna theki maduda phangbangam fire service ki miyosing amade national disaster response team da pau piduna thibom-bagi tabak chathare haujuk phobagi oinade laisram lakpatigi haksang phangbangamdre aire atopa pau amadana university professor Thabak Thadatkhre Bangladesh ke ningtam lan ge aseng puthau wathok sing chendok sadok lambagi damak Dhaka University ki professor Thabak Thadatkhre Bangladesh ke authority na Thabak Thadatkhre Department of Marketing ke Mosak Hasan Khan ko professor atu opposition Bangladesh Nationalist Party BNP ki executive committee ki training affairs ke assistant secretary su oi aire Khan bu mafam Thadat pagi wari padu university atu ki khwaidi wang pathak ki decision making body oi ba syndicate ki mifam amada laukhibane mifam adu yum sakai sanubita vice chancellor professor MD Ataru Jamana chair logduna pangthokhe Mamang da Khana Jamaat Islami Bangladesh na salaiba pause naya digantagi kumsa so ising ani tarani par ye March 13 edition da Joyti Morjia Kopa article ama phongduna military detector Ziaur Rahman bu kumsa so ising amaga jampan umrama thoige ningtap langi ihogi matamgi hero omani aina singthaki aire Nagalambarom da Lamboi Khongnangkho ki COVID care center da Leiriba Inmet singgi breakfast ki Potlam sanna Chaba Houramle Imphal West ki Lamboi Khongnangkho ki Trade and Export da Angliba COVID care center da layingtuna Leiriba Inmet singna chanarba breakfast ki acha athak ki Potlam singa si sanna chathokpa horambadagi mapam aduda ngaksenbagi thabak tawriba security singna kalhawre sanna chaba Houramlaba acha athak ki Potlam sing adu Inmet singda amuk hanna pijabagi thabak tawbada amuk kai hena laina tinna pokatra aibagi mi paiba leire Mari Lenaba authority na athuba miyang changbiu aina COVID care center asida Leiriba Inmet kharana pause asida telephone ki khudang da phongdorakle Pau asina ahing asi ayupung tarit makhairam tarak pamatam da COVID care center asida Leiriba Inmet sing ki sana taknaba breakfast ki Potlam sing puraklaga center asigi complex manung da table amagi matakta thambane tanja adu da maning tamna changlakpa sansing na asa athaki Potlam sing adu sa bahaurakpadagi security personnel ama changlak sansing adu tankhai ki narak mongsong amadi khongpal luklang da koina chattuna machinjak thiriba channa charaba acha athaki Potlam sing adu center asida Leiriba Inmet sing da amuk hanna pijabada akiba pokle aire Pau asina makha taribadi COVID care center asigi complex manung da sanni purom sagol ahum maning tamna sangduna leiri center asigi gate ani lei gate sing da security sing leina sa sing ni thina hoidok papapuk ngamdriba asi karigino sansing da breakfast ki Potlam sing chathok pagi thodok asi yamna thokle mari leinaba authority na hiram asida ngasi pawa section da leiriba asida pendabo phom kya phongdorakhe Rhea Chakraborty bel Pikhidre Rhea Chakraborty amasung mahakima pohapu Sushant Rajput misida mari leinana NCB na paraba matungda tharakpa bel play special court amana bel Pikhidre special judge JP Korau na preside tawba NDP SK case ka loina na chenariba makhoi marina tharakpa bel play su kakre Sushant Singh misigi chenariba makhoi pumba makhata ba thabak thoram singiramakta judicial court ta Tasinkhre aire Maragasida Minister Beswajit Masamk COVID-19 test tawbagi report Fangdringeida function Yaoba Lalli Expart BJP na luching basungsina ba sarkar asida Information and Public Relation Minister TS Beswajit COVID-19 na positive oikiba ase leibak miyam na nuwaitaba phongtok narakle loina na athuba matam da phagalakpu orasunu aina miyam na isor ki mafam da thaunire Minister Beswajit mahaki loina bigi driver oina singjamai khetri lekai de leiba mioi ama COVID-19 na positive oirakpadi ki singna duna Minister Masamk yauna imungi mioi sing James ki BRDL Viral Research and Diagnostic Laboratory da test tawkibane adubo test ki result Fangdringeida jumdagi mapal thoktuna ngarang Imphal ki City Convention da Chief Minister N Biren Chawna pangthokpa Manipur Startup Complex Conclave da saruk yaruba adude Lalli haina medical expert kya na phongdorakle Medical expert kaya na phongdorakpagi matung innati COVID-19 ki standard operating procedure SOP matung inna kanagumba miyoy amana chingnabadagi COVID-19 test tawba tarabade test ki result phangtri phawbade home isolation tawduna section at laikadabane maduna tana result Fangdringeida mapal thukduna miyam tinba function amade miyoy amataga tona tinaba yade aire Bharat Sarkar ki Ministry of Health and Family Welfare ki maikay daki su SOP asi ngakna satkadabani aina mayak singna palle adubo
लौखुटकदबा सेक्शन तौरांग की थबक असि लौखुटना मिनिस्टर DS बिस्वाजितना होम आइसोलेशन तौदना युमदगी मपान थोकलगा मियाम तिनबा अचौबा फंक्शन यावबा हाइबसे लाली मरम मदुना लेंगाक सजन की थबक हक्थेंगना तौरिबा लॉ मेकर ओरिबा मियाम की मिहुत चिकना हिरम असिगे मतंगददी लौखटफम थोंगपा सेक्शन तौरांग अदु चपचना लौखटुना कोविड-19 की SOP ngakna chatpana khwaidagi afaba oigani aire Panbajabadi IPR Minister Biswajit Mahaki Masanupi Amade Jungke helper ama positive oiki loinana ngarang city convention da pangthokiba startup conclave aduda saruyakiba minister sing adude consumers affairs and public distribution minister Karam Siam water resources minister Ledpau Hauke public health engineering minister Dosi Dikho agriculture minister B Angkalian forest environment minister Awangbok Nyumai state planning board ki deputy chairman S Rajen MLA Singh Chief Secretary amadi atai awang pathaki official kya susaru yaki arubeda content sing asigi maru pau khara asipa paudum seri Manipur local news YouTube channel amadi Facebook page asidagi yeng biri punamak pathakan chari loinana channel asina adom da kanara badi subscribe like and share to kabi kunu punamak po amukan na thakachari